मियोइबगी लनथुम अमदी पुंसीबु ngaksenbada achoba thodang loriba Manipur Police Department gi Intelligence Department mamingtagi oina leibaga pangkhak oirei subnatagi chahi taranithoi khakta ngairibi nupi macha amabu namja namthek piraba matung minungsi leitana mangaksamda thangna lenduna hatlaga hundoklambagi thodokki langla langjil puthoktuna maral leibasing logi matung ina chairak pibagi mahutta case adu thupchinkrei Andro Assembly Constituency gi manung chanba Andro awang leikai dagi supnatagi chahi tarani thoi khakta ngairibi thoibi asengba mingnate kumja Englishing ani taruki December 13 ta mahaki yum maningda leiba chingol dagi thawai yautraba hakchang polang oina fangki Wakhal mapum phadribi thoibi saram chatchatpa kanagumbana sarak tambiraba matung mangak samda thangna lenduna hundoklambani Masa nupi bu tamthina ot nairaba matung mihat thina hatlaga hundok lambadagi ngasi fawba awa chaitheng khanglibi leikhidраvi thoibi gi apokpi mamana numit adu mapaga aiga patta nga phaba chatsira haina wari sanaki adubu thoibi di mapang singa nomai chingchingi chapu kokpi laifamda chatminaki aikhoisu patta chatpagi mahuta chingda oina sing chanba chatki Ching yauba matamdadi thoibi ching yaurba matungda nga phaba chatpa yaugani haiduna chingdagi ukak ama pairaga yumda hanki haina chatminnakhiba singna paudamki adubu thoibi yumda leiramdabadagi leikai miyam houduna thibada numit adugi numidang wairam pung 6 lom tabada ching adudagi asiba hakchang oina fangki haina paudamlakhi aina masi mi da taruraga mayam thida sokna jaina khadam saruti ai tumin laija hage dai pura ya sin laija haune amata tawru roina mangje ha sunu isa marai bakini na mayam lai la shu haiba mayam lai ri khu kan bangai mayam lai ri moi da thong anganda atum phangjerani da mayam du akhoi gi ne phangjedre dum toksere mane a phangwa mi de hata hathokte karai phangdwa a phangwa du top to hathokhardi hadang ni atiga police na pharim ne atu dai ni case ta Chienda thani hum lai sha thadura budi karai phangna a khudak chu dai mangna phangamadi ai sho thangjo wai kak thal hat kani amhane ma bo ka liem thadori ba ai sho ai bhawa angau bo henda kui na layeng da lairu rim ne ai phang Thoibi mihat pu yaning daba fongdoktuna miyamna mihat pa puthokuna matik saba chairak pinaba irang hauki JAC semduna khongjang changshinki Mihat aduga mari leinana Yaripok Police Station na case ama laukhatki tungda Andro PS hangdorakpadagi case adu Andro Police na amuk paiduna thijanbagi thabak chathari haiduna adumak laiki adubu Manipur Police Department na case adugi langla langjil puthoktuna maral leibasing chairak pibagi mahuta chahi anigi matung kumja 2009 gi December gi tang kunda Yaripok Police na case aduda chenabasing faba ngamdre haina phongdokpaga loinana case adugi final report Imphal East ki SP da pikhatki Masimak Manipur Human Right Commission na laukhatkiwa case amaga mari leinana Imphal East SP na kumja 2018 gi September 16 da commission da pirakhiba report agi khangba ngamkhibani surasi kainoni tha manga taru laira gansin dani tawrisi ati ayana noi ngamdra de to no hi karigino noi na tawbini hariga tawbidana wibo isa sigi kaino da karama de ai noi thibidra so karama de ai matam jan tawjege na ather so noi na thinga thambiraga hui na phangcho phanghandri si karigino da ai dum hai bi ma tawbina ba min de khan tawbidra na khut kan ba mi woida lai shu matik chan nei ba mi haiba khara sen thum bai ba mi wadi phangani tum nam da thigai ba da oi bei bo sarkar singi ekhoi udi hanna ba yem bitremta Macha kainaravi leikhidраvi thoibi gi apokpi mamana ichagi asengba wayel fangnaba amuk hotnaruraga imungsida kari awaba ama lakadagi haiba ngamde penba pendabasu amata leite aibusu angaubi amagum matam kaya leihanba misak adu khanglavadi thangjauna yalaga hatkadavani haina thoibigi mamana pendana fongdorakpaga loinana machagi misi adugi asengba wayal gidamak khong thangjilubada imung asida kari tholakadagi haibagi jingnaba kaya leibana thokriba thodok adu marai pakini khalaga ninda tauna punsi lelhori
ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯅꯨꯄꯤꯕꯨ ꯊꯥꯛ ꯋꯥꯡꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥꯅ ꯂꯥꯎꯔꯕꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯠꯊꯕ ꯋꯥꯊꯣꯛꯁꯤꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯉꯁꯤ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯄꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯠꯊꯕ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯇꯥꯟꯐꯝ ꯑꯁꯤꯗ ꯋꯥꯅ ꯂꯦꯜꯍꯧꯔꯤꯕꯤ ꯊꯣꯏꯕꯤꯒꯤ ꯑꯄꯣꯛꯄꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯋꯥꯕ ꯑꯁꯤ ꯑꯇꯣꯞꯄ ꯀꯅꯥꯗ ꯊꯣꯛꯂꯕ ꯃꯇꯝꯗ ꯈꯪꯖꯔꯁꯅꯨ ꯍꯥꯏꯅ ꯌꯩꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯇꯥꯟꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯀꯔꯣꯝꯗ ꯆꯥꯎꯈꯠꯄ ꯃꯥꯏꯀꯩꯗ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯅꯨꯄꯤꯕꯨ ꯊꯥꯛ ꯋꯥꯡꯅ ꯊꯝꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯦꯁ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯕꯨꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯏꯕꯣꯝ ꯆꯥꯒꯂꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯌꯥꯏꯐꯕ ꯃꯩꯇꯩ ꯈꯥꯔꯤꯕꯝ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ